mayam puna mupu Shanjit Sharma na taram noksari movie story Manipur ngasi mupudun laksari film sigi maming John Wick Chapter 4 movie se handak ti kui kuidringi de release tawkiba action crime thriller category gi Hollywood movie mani films na phangki rating singdi IMDb da 10 gi manung da 8.3 gi rating phangi Rotten Tomatoes da 94% gi fair soy Metacritic da 78% gi score tawi Google users na 93% gi like piraba film amani movie sigi director Sad Stahelski writer na Say Hatton atuga producer na Basil Iwadik na oy films in number sangki ba senpham na $1 million cham sangki hairi atuga films na tanki box office collection gi senpham na $1 million cham gani phumga tan khre hairi masna takudi athu matam da film si paisa yam tan ba amadi rating yam na wang na phangba film haibu oire maroi ba saktam langli ba singdi film sigi hero John Wick ki saktam da maming lerba actor Keanu Reeves Ken gi saktam da mayam na hana da ki khangna dunu lagba maming lerba actor Donnie Yen Bowery King gi saktam da Lauren Fishburne Mr. Nobody gi saktam da Samir Anderson Winston gi saktam da Ian McShane atoga film sigi main villain Marcus Vincent de Gramont gi saktam da Bill Skarsgård ngasi gi video asidi chapter 4 ni aduna chapter 1 2 3 yengbi driba singnadi wari asida khara chaman nabo pokpe ai habo wafam su thamjari pare mayam ai huzik film sigi wari li bahuzarege aina haibada soikivalan ki bamati chide hobiyaw mutam da mayam da ngakpiyo haibo wafam thamjari video ki marak thana nungai ro pauselam pizari IPL gi match yangi matamda Lotus 365 dot in the sanction biraga adom gi oiba opinion sing pibi duna yamlaba reward sing tan bi abi khudong chaba pizari mafam sta hangbi aba question ki ama leire madudi kanana match si mai pakani natragana kanana toss mai pakani matawsuna cricket ki mari leina ba 50 plus ki mathakta question sing hangbi ari bani Lotus 365 ta register to matamda suksoi soi dana ki rupees 365 free da phangbi gani mioi khudimak ta 24 hour gi customer service ki khudong chaba pizari bani Lotus 365 ki mafam sida mioi 10 million gi mathakta sanari bani cricket yengbiraga oibi aban char sing guest to biu aduga attractive pricing mai pakpiu masida sunatana 200 plus ki atopa game ki haba su yauri bani maming leraba Bollywood celebrity ki ana su masibu promote tori bani kudamoina harbada Nawazuddin Siddiqui Urvashi Rutela Sunil Shetty Kajal Agrawal Neha Sharma makoi singna brand ambassador oiri bani maramasna matam manghan bataudana agi comment box ta pin tawduni yauri ba link amadi description da sanction biraga lotus365.in da sanction biraga register tawshin biduna yamlo paisa sing tan biu movie sigi ahu sin makta da uba phanglibasi John Wick haribu nupasi matamasta di mahak underground oina leiribani ma hujek punch thinduna fight tawbugi practice sing tawribani masigi maramdi crime mafia gi high table haina khangnariba awang ba thakta leiriba sing sibul laman singduna punna hatolge haibu wakhalasida ma hujik training tawduna leiribani adugu mafamsida Bowery King haribu nupasi noktuna thorle ngasi phawba John Wick pu losin biduna thambiribasi Bowery King haribu nupasi nani hujik mahangna gun proof oiba phizol amusu puthokduna John Wick ta pire aduga hanglai nang hujik sem saba loirabara masida John Wick na khumlai masigi damakta ai sem saba loire hujikti high table bu manghan nabagi damakta chalage asumna haibaga loina na mathangi sindom hongle hujik ulali basi lengoi ngakta leiba marubhumi gi lamma madani mioi kharana yamna kana sagol thoragli makoi gi tungdana John Wick na tanarli bani makoi bo hatna nabagi damakta John Wick na nongoi kana kapsilagli mafamista sagol tongdun sialiba mioi sing si elder haina mingauba high table gi khwaidagi leader oribu nupa du ki mioi singni mioi sing sibu John Wick na tanarakuna mathang nongmena kaptuna hathre masing matung damana sangsil libasi elder haribu nupa si manaktani mafamsida leiribu nupa sina high table haina khangnariba tamthiriba crime mafia adubu control tawduna thamliba misakamani elder masana su khangle mafamsida John Wick na sangsil libasi mabu hatna nabagi damaktani haibasi adubu John Wick na sangsilaktuna khu kunduna hairei mafamsida laksari basi aigi ningkha tambadu phangan biro haijana bagi damaktani Mr. Elder na hairei nangi ning tambadudi mamangda leramba elder aduga loina na sakhirabani mayamda bahapta na bahijaramge mafamsida uriba elder asi mamangi John Wick chapter 3 di yaukhiba dunate film adu do oikiba elder adu hujikti atopa mana mahut chinkrabani aduna hujik leiriba elder asina su John Wick ki damakta karigumba mata tawba ngamlaro haiba wafam si phongdokbani elder sina makatarai karigumba nangna aibu mafamsida hatolaga nangi problem khudima koklagani haiba wakhalola dudi aranbani aduga kaidongda nang si freedom phanglaroi nangi amata ngairaba panthung phamadudi siba haiba sinatana atai amata laite sirba matamda khakta nang sining tamba phangani haiba wafam si phongdokle masdigi John na magi obe style da hairei haiba wafam si ma aina khangje haramlaga nupa asibu noina kaptuna hatokre asumna elder bo halurabani na high table haina khangnariba crime mafia asiga launching nare have si film sibu yengliba khon su bhap tare mathangi sindana Paris ta leiriba hotel Continental hariba stu lagle hotel asigi attendant oriba Sharon hariba nupa asigi manakta high table gi awang mutha ki operator nupa ama lagle aduga manager oriba Vincent de Piu haiduna letter am su puthorale mafamsida laliba nupa asigi khutsa am kakboi masina takpadi makhoi gi thabak asida khutsa phawba kaktuna wasak laukraba misak amani haibasi khangalibani masida uriba nupa asigi maming asi Harbinger haina kawi mahakse high table gi awang mutha ki operator amani
Cheron Winston gi manakta sangsilaktuna high table gi operator ama lagli haibagi paw si khangalare masdagi Winston ga Harvinger haibu nupa si ga unare Harvinger haibu nupa sina sand clock ama puthorktuna haibadi lengoi hanba gari ma puthorktuna pung ama gi matam Winston da pirami aduga hairei nangu unana bagi damakta kanaguma misaka ma lagli clock is the lengoi ni yauringi matamda nupa du ka nanga wari shan hubgi tanja phangani asumna hairpadi Winston na nupa du gi maming hanglale masda operator sina hairei magi maming di Marcus Vincent de Gramont asumna hairpada Winston asi pakat pa phawrami hojik Winston asi upai mata leitre mana attendant oriba Cheron bu kaushinduna hairi aikoi gi hotel asida kanaguma mi mata leihallaganu Marcus Vincent de Gramont haribu nupasna high table gi thabak khuding mana panaduna leikhrabani masigi matungda Winston amadi Cheron asi Marcus bu unana bagi damakta building amade sangsilagli hojik su Cheron haribu nupasi Winston gi matungina duna dum lagli adu Winston hairei masi mafamsta khudong thiba thodok kya ma thoklaba yai aduna nangdi ai gi nakta laklanu nang chalhoro hairklami adubu Cheron adi makhoi ni singalingi matamdagi maru boiduna laglabani na thadokduna chatpa pamde masidagi mafamstagi chatlo haiba yadre hojik Marcus ki head security guard oriba CD haribu nupasi ga makhoi ge thengnai mayamda bhab tana ba haijeremge mafamsta leiriba CD haribu nupasi undisputed 3 redemption hain khangnakiba yamna maming leikiba film aduda tamthiraba villain dollar gi saktam langkiba Marco Jaror haribu nupa aduni makhoi ani bu CD na Marcus ki manakta pusinduna changle mafamsta su Winston ure magi matam piduna thamliba laingoi hapliba ghari asi Marcus hariba nupasna Winston da yama thina ngangle mana hairi nasagi naral karino haibsi nangna hojik khanglomnagani haibadi John Wick pu Winston na hojik phawba hatpa ngamdriba sigi damakta Marcus na yamna shawribani masda Winston hairi atopa ani shuba tanja amataga pinabiu adubu Marcus na ani shuba chance amatang pibiu haibsi di yadre mana hairi hojikti high table na kanagumba magi asoiba aranba bu ngakpi bagi khudong chabu du pidre Winston hairi aina John Wick pu noina kapkhribani madudagi Hotel Continental gi wanglo building dagi su takhibani adubu Marcus na noktuna hairi nanga noina kapla busuma hojik phawba sidri hena dum high table gi mathakka landarak libani tanjasta Cheron hairi John Wick haribu nupa adudi aikoi gi hotel da leibusu nate aikoina mabu losinduna thambsu leite haina phongdoli adu Marcus na sauna hairi aina ngasi mafam sida lakliba sidi John Wick ki damakta lakpa nate aina lakliba sidi John Wick pu Winston na hatpangam khidaba adu gi damakta mabu dandi pina na balakpani asum wari sanari ngai lengoi hanba gari sida yawriba lengoi sing se asum loisiragle masibu Winston na su uribani amai thangda lengoi sing se puna loikre masdagi Marcus na hairi hojikti nangi matam loire masi haraduna Hotel Continental na leiriba mafam somde yenglami aduga khangudana Winston gi chawrba hotel ma oiriba Hotel Continental haribasi pungtum tumna pokhai hankre hojik Marcus na nongoi satorok na Winston da hairi ngasidagi Hotel Continental gi thaudang puramliba khudimaktagi nangbu lakthoklabani amadi nang hojik pothabagi matam yorabani haiduna nongmai namduna leikre adubu Winston bu hat ke thoramlaga nakalda leriba Cheron boina nongmain kapkhre matosumna Cheron na sibasida Winston sidi thamoi kaire maramdi Cheron si magi di yamalu na tina jaba marup amani masigi matungda Marcus ka magi guard oriba CD ga si thokre hojik Marcus na hairi Ken haina minggoba geng nupa magu unadaba yaro haiduna asumna haina makhoi cast dagi thokre mathang sindana Paris ke Eiffel Tower si ulai masigi makhada Ken haina mingthonba John Wick ka manana assassin oiba nupa amu ulai Ken haribu nupa si mamit tang mi sakamani tawudabu mamit tang jaraga su miyoi chama chama matomtana panabagam mi sakamani Ken gi saktam langliba si maming leraba actor Donnie Yen ni adugo mafamsta violin khongduna mayamda entertainment piribu nupi musu uba phangi mafamsta leribu nupi si Ken gi machanupi mana machanupi bu lapsen senaduna leiribani adugo mafamsta high table gi gangster khara su lakhre masigi matungda miyoi singasna Ken bu Marcus haribu nupa singi manakta puragle Marcus na Ken bu magi thaba ma tawna bagi damakta offer ma piri adubu Ken na noktuna aidi masigumba thabak sing si thadokpa kuire amade high table gi thabak tagi retire laukrabani Marcus na harai nang si high table gi maming leraba assassin na moina leiramlibani karigumba high table na hari wafam sta thausa da tarabadi nanga nakna ba miyoi sing khudong thiba tarakani Marcus na Ken da card ama pire card asida mitang musing na panana ba mong da ibani Ken na makuna maraga parubada iramliba si John Wick ni haibsi khangle Marcus na hairi madugi misakatu nang na hat kadawani nakhore ni hanadagi yamali ruba marup ama oina sutina I haiba ina khangi adubu karigumba nang na igi thabak si taw haibi yadrabadi nangi na sanupi bo aina hat kani asumna hairakpasta Ken na su pai leitre pamda thabak si tawna na bagi damak tam hak yare Ken na hangli John Wick kadai da legadabano Mr. Marcus na hojik John Wick na magi changja phamlong na bagi damak tam manaba masing yama leitre aduga khara khak lehuri basing adudi nang su hena khanglamgani asumna hairaba matung da sin na si hongle hojik ulali wasi Osaka Continental Hotel da Mr. Nobody hana minggoba assassin oibunu pa amana magi huiga loina na Osaka Continental Hotel haribasida sangsilagibani hotel asigi attendant oiribi Akira Kobinu pis ga wari sanari mana hotel asigi ka amalong na nabagi damakta wafam sing phongdoli matungda Akira na hotel asigi manager oiriba Shimazu Koji haribunu pa si wari sanari mafam sida ledibu Koji haribunu pa si Akira gi hek apokpa mapani
hotel asigi leiriba information khudingmang mapada utun khangalle masanupi na ningthina thabaksing tawbusi ubada kozina harauduna masanupi busu thagatpa phongdoli makhoi ani wari adum sanrakpa matamda Paris ki Continental Hotel thugai khibagi pause tare aduna akira gi thamoi dasu karigumba chingnaba pakhatpa madi phauri mangna hairi aikhoi dasu karigumba khudong thingai oiba thawoma chatharakadra haibagi akiba lei aduna babana tawbiri thabaksing da khar section biu haina phongdoli masida mapa kozina aina tawriba thabaksing si isana munna khangjai haina phongdoli nakalamadana Mr. Nobody gi makhutta dairi mapairi matam sangna dagi John Wick pu mana senaduna koi thiri haibasi film yengli bai khone su bhap tare adu wafam amana John Wick ki mathakta $1 19 gi senpham lauthoktuna leire haibasi su khangle adu bu hairiba senpham si soidana mathang mathang hengela khigani haibasi Mr. Nobody gi thajabani masig matungda koji si ulai hotel gi building sigi mathak thang basarukta kanaguma misak amaga maga unaduna wari shanari mafam sida leiramli basi John Wick oramle Kozina hairi New York ki Hotel Continental adu thuai khre Winston da shibagi dandi pibani adu mabu de hapiramdana Seron hairi bunu pa do en halamle hairi bu pawsi tabda John Wick si wakal yam nuairamde Kozina hairi tawriba thabak sing sina khoibu asibagi khata ta hanga doribani mastigi John Wick si mafam stathok tun sat ke dawi Kozina hairi ekhoi ni si marup amani marup ki damak di aina su kari gum khara di tawbu ngamani adu nakalamadana hotel si makhatang sarukta Marcus ki guard oriba CD hairi bunu pa si gangster kangbu musang silagli CD na hotel si manager kauthorna bagi damak ta hairi high table ki kangbu sing si ubda akira na su karigumba khudong thiba mata ga dore have si khangle masdagi mapa ki manakta sangsilaktono paw si tamure adu mafam sta John Wick leram si ubda high table gi miyoi singa lagli si maram si masana gyan dare kozina John Wick pu masanopi akira de sinaram laga makharom da kumtharle hotel sta lakpa khudong thiba sing thengna na bagi damakta phajana train torba lami kyam su thamli bani makoi bu sem sana na bagi damakta kozina haire masdagi lami sing sina magi khulai sing paina khre Hauzik konjina CD hari bunu pasiga unaduna wari shana kre CD na hari high table na tanthokraba misak amana khoi gi hotel asida sangjapam pire habigi pautare magi mamina John Wick kawbani aduna hotel asigi manung da sangduna sek tawge haina phongdoli masda kozina su yare adu mana hari hotel asigi manung da sangbi ge haragadi isada yaram ba khusu kulai khuding mak loina thambiramu masigi maramdi Hotel Continental asigi rule gi matungina hotel asigi manung da phuna saina ba inai tana ba mata yaroi adu CD na thausa da mong da hari aikoi si Marcus ki miyosingni aduna aikoi na sanging ngofam da khulai pudun sangbada kanamata na binab lairoi adubu kozina di hojik su khulai sing piram na bhairi asumna haina ringi nakal dagi ken si sangsilak le ma ubada kozina su khangle mafamsta high table gi miyoi sing pudun lakli basi ma no eram nagani haibasi hojik makhoi ani si onchina dun wari sana khre makhoi gi machanupi gi maram da hangnari matangsta film yengli bai khoina khangba ma leire Ken Konji amadi John Wick makhoi umsi matam amadi yam lu na tina ba marup oirami haibasi Husik kena hairi nangna high table gi mayuk thabak sing tawroi damani makhoina yaroi daba ma gi mathakta singna ga daba thabak tawru tarabadi nangonda tamthiraba dasa kyama lakani habsi nangna khangga dabani kozina hairi marup singi thajaba manghan daba thabak sing sti nangna tawroi damani adu kena pakhum pirai nangi di nasanupi husik chutek ta kaidana leiri adu bu ai gi sanupi de awafam da taga dawi masayar pada kozina su khangle ken gi machanupi phajilaga thabak asida mabu yohan bani habsi asomna wari sanaramdagi mafam sigi light si muthakre amambagi khudong chaba logduna koji gi lanmi singna CD gi lanmi sing ste attack tawsili CD hari bunu pas ju arai banate fighting skill da hai singlaba mi oi mani maramasna koji gi lanmi kya masuman hatokre adu mafam sta akhanna ba magi lanmi kya masu pudun lagli bani masi ubudagi koji gi kangpu si hotel ski mathak thangba karom do ena lot anabagi damak ti chenkre nakalamadana akira ga John Wick ke si wari sanari ngasi hotel sta awa tari ba khudima asi John Wick na maram oiduna ni haiduna maral siri asumna hainari gi lanmi ma sensirakle aduga hairai lanmi sing fight down hore haiduna adubu khangudana CD gi lanmi sing na makhoi da su attack tawsilale mastagi akira amadi John Wick punchinduna sangsilakli ba high table gi lanmi sing sigi am kana fight down khre akira hairi bidu pi si so arai banate fighting skill yamna hai binu pi moiramle makhoi ni na lanmi sing kyam sum performance da hatokle nakalamadana koji gi kangbuga high table gi lanmi sing sigi am kana fight down nari mathaklom da karakter na bagi damak da koji gi lanmi na thingduna leiribani tanjas de ken asdi karigumba sapodam sadun leiri mana suma tawri basi CD ni uthokre mastigi mana shauduna nasagi na thawtawduna karigi adumna leiribano aikoi gi mateng pangduna fight asdi yausilaklo haina kawragle mastigi ma su thawsaba tawduna thorlaba matungda leiramni bala mising sigi yamna kana fight dawna khre mami tangba misak mo oijerabasu leiri bala mising sibu mana yam laina hatopungami Paklang singis te kena magi device makhala masinari device sing sigi mapada kana ko man sat patarabadi beeping sound ma puthori masigi sound sigi khuthangda kena magi yekna ba kya ma hat pangamle mafam samana sinari device sigi mateng dagi mami tangba misak mo oijerabasu magi yekna ba singi leifam si ilai laina khangmangami mataw sumna lanmi kya mana hat pangamle hojek mathak thangba saruk sta fight down rakpada akira si sathi na sogle adugo kojina lanmi kya ma hat abu tungda machanu pi bu singkhat pire adugo John Wick ta hairi mathak thangba da aron balambi ma leibani madui khuthang nang selawro haidun lambi tak pire
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯃꯊꯛ ꯊꯪꯕ ꯑꯔꯣꯟꯕ ꯂꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯐꯥꯏꯠꯁꯤꯡ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯖꯣꯟꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯊꯝꯕ ꯇꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯃꯊꯪ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯑꯁꯨꯝꯅ ꯃꯊꯪ ꯐꯥꯏꯠ ꯇꯧꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯪꯂꯦ ꯀꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯃꯔꯝ ꯑꯁꯤꯅ ꯂꯥꯟꯖꯪ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯖꯣꯟ ꯋꯤꯛ ꯃꯁꯥꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦ ꯖꯣꯟꯅꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯀꯦꯟ ꯑꯁꯤꯗꯤ ꯃꯃꯤꯠ ꯇꯥꯡꯕꯅꯤꯅ ꯊꯣꯛꯂꯤꯕ ꯁꯥꯎꯟꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯇꯥꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯀꯦꯟꯗ ꯖꯣꯟ ꯋꯤꯛꯅ ꯍꯥꯏꯖꯤꯟꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯖꯣꯟ ꯋꯤꯛꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯇꯧꯗꯅ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯐꯪꯂꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯈꯨꯠ ꯊꯥꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯤꯉꯩ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯔꯀꯁꯅ ꯖꯣꯟ ꯋꯤꯛꯀꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯄꯩꯁꯥꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯍꯥꯟꯅ $19 ꯃꯤꯂꯤꯌꯟ ꯑꯣꯏꯔꯝꯕꯗꯒꯤ $10 ꯃꯤꯂꯤꯌꯟꯒꯤ ꯁꯦꯟꯐꯝꯗ ꯍꯦꯟꯒꯠꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯟ ꯋꯤꯛꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗꯁꯨ ꯍꯥꯏ ꯇꯦꯕꯜꯒꯤ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤ ꯃꯈꯣꯏꯁꯤꯡꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯦ ꯒꯦꯡꯁꯇꯔ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗꯒꯤ ꯕꯦꯖ ꯑꯃ ꯂꯧꯊꯣꯛꯂꯦ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯕꯦꯖ ꯑꯁꯤ ꯃꯥꯔꯀꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯀꯥꯡꯕꯨꯒꯤ ꯕꯦꯖꯁꯤꯡꯅꯤ ꯃꯁꯤꯕꯨ ꯖꯣꯟ ꯋꯤꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯖꯣꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯗ ꯍꯨꯏ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯄꯨ ꯎꯕꯗ ꯖꯣꯟꯅꯁꯨ ꯈꯪꯂꯦ ꯄꯩꯁꯥꯒꯤꯗꯃꯛꯇ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯇ꯭ꯔꯦꯀꯔ ꯍꯥꯏꯅꯁꯨ ꯈꯪꯅꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯡꯃꯩ ꯅꯝꯅꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤꯅ ꯃꯥꯒꯤ ꯐꯣꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯖꯣꯟ ꯋꯤꯛꯀꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯄ꯭ꯔꯥꯏꯁ ꯑꯁꯤ $20 ꯃꯤꯂꯤꯌꯟ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯋꯥꯠꯂꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯁꯣꯏꯗꯅ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯔꯣꯏ ꯃꯃꯜ ꯈꯔ ꯌꯥꯝꯅ ꯍꯦꯟꯒꯠꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯖꯤꯅ ꯃꯥꯒꯤ ꯁꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯦꯟ ꯑꯁꯤ ꯂꯩꯔꯝꯂꯦ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯀꯣꯖꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯀꯣꯖꯤꯅꯗꯤ ꯃꯤꯀꯤꯊꯤ ꯑꯃꯒꯨꯝ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯆꯦꯟꯕꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯧꯅꯥ ꯐꯅ ꯀꯦꯟꯒ ꯐꯥꯏꯠ ꯇꯧꯅꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯂꯦꯞꯂꯦ ꯍꯧꯖꯤꯛ ꯀꯦꯟꯁꯨ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯀꯦꯟꯅ ꯀꯣꯖꯤꯕꯨ ꯍꯥꯠꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯃꯄꯥꯅ ꯁꯤꯕꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯀꯤꯔꯥ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯃꯥꯅꯁꯨ ꯃꯄꯥꯒꯤ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯠ ꯇꯧꯅꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯀꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯨꯅ ꯆꯩꯅꯕ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯅꯄꯥꯕꯨ ꯑꯩꯅ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯊꯛꯇ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯣ ꯃꯗꯨꯕꯨ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯟ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯋꯤꯟꯁꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯋꯥꯋꯦꯔꯤ ꯀꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯎꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯥꯡ ꯇꯥꯈ꯭ꯔꯕ ꯍꯣꯇꯦꯜ ꯀꯣꯟꯇꯤꯅꯦꯟꯇꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯇꯨꯡꯗ ꯎꯅꯕꯅꯤ ꯑꯅꯤꯃꯛꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏ ꯇꯦꯕꯜꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯕ ꯑꯁꯤꯅꯤ ꯃꯐꯝꯁꯤꯗ ꯋꯥꯋꯦꯔꯤ ꯀꯤꯡꯅ ꯍꯥꯏꯔꯤ ꯖꯣꯟ ꯋꯤꯛꯇ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯥꯏ ꯃꯁꯤꯗ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯤ ꯃꯗꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯈ꯭ꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤ ꯑꯁꯤ ꯃꯥꯔꯀꯁꯀꯤ ꯃꯅꯥꯛꯇ ꯎꯅꯕ ꯂꯥꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯖꯣꯟ ꯋꯤꯛꯄꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯄꯤꯌꯨ ꯃꯁꯤꯗ ꯃꯥꯔꯀꯁꯅ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗ ꯅꯣꯕꯣꯗꯤꯅ ꯍꯥꯏꯔꯤ $15 ꯃꯤꯂꯤꯌꯟ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯥꯔꯀꯁꯅ ꯅꯣꯕꯣꯗꯤꯒꯤ ꯈꯨꯠꯇ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯔꯀꯁꯅ ꯍꯥꯏꯔꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯃꯤ ꯑꯣꯏꯅ ꯄꯨꯁꯤꯟꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯐꯣꯡꯗꯣꯛꯆꯧ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯡ ꯑꯁꯤ ꯁꯠꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯁꯤꯕ ꯀꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯥꯡ ꯑꯁꯤ ꯂꯧꯊꯣꯛꯇꯅ ꯅꯪꯒꯤ ꯈꯨꯠ ꯑꯁꯤ ꯑꯣꯏꯅ ꯆꯤꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯁꯤꯕ ꯀꯤꯗꯕ ꯑꯩꯒꯤ ꯃꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤꯅꯁꯨ ꯊꯥꯡ ꯑꯁꯤ ꯁꯠꯇꯣꯛꯄ ꯇꯧꯗꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯑꯣꯏꯅ ꯆꯤꯡꯊꯣꯛꯂꯦ ꯃꯁꯤꯗ ꯊꯥꯡꯁꯤꯅ ꯃꯥꯕꯨ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯔꯀꯁꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯤ ꯑꯣꯏꯅ ꯄꯨꯁꯤꯟꯕꯁꯤꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯖꯣꯟ ꯋꯤꯛꯅ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯥꯛꯇꯨꯅ ꯋꯤꯟꯁꯇꯟꯒ ꯎꯅꯔꯦ ꯁꯦꯔꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯈꯤꯕꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯤ ꯖꯣꯟꯅ ꯉꯁꯥꯏ ꯃꯥꯅ ꯂꯧꯔꯛꯈꯤꯕ ꯚꯦꯁ ꯑꯁꯤ ꯋꯤꯟꯁꯇꯟꯗ ꯎꯠꯂꯦ ꯃꯁꯤꯗ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯤ ꯃꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯃꯥꯔꯀꯁꯀꯤꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯇꯦꯕꯜ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕꯁꯤ ꯃꯥꯅꯅꯤ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯃꯥꯔꯀꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯖꯣꯟꯅ ꯍꯪꯂꯤ ꯃꯥꯔꯀꯁ ꯀꯗꯥꯏꯗ ꯂꯩꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯋꯤꯟꯁꯇꯟꯅ ꯃꯥꯗꯤ ꯄꯦꯔꯤꯁꯇ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯖꯣꯟ ꯋꯤꯛꯅ ꯃꯥꯕꯨ ꯍꯥꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯋꯤꯟꯁꯇꯟꯅ ꯃꯥꯅ ꯆꯠꯀꯦ ꯇꯧꯔꯤꯕꯁꯤ ꯊꯤꯡꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯝꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯨꯕ ꯇꯥꯔꯕꯗꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯊꯦꯡꯒꯥꯏꯅꯒꯅꯤ ꯍꯥꯏ ꯇꯦꯕꯜꯒꯤ ꯒꯦꯡꯁꯇꯔ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯅꯪꯅ ꯍꯥꯠꯇꯨꯅꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯔꯀꯁꯄꯨ ꯂꯥꯏꯅ ꯍꯥꯠꯄ ꯄꯥꯝꯂꯕꯗꯤ ꯗꯨꯑꯦꯜ ꯐꯥꯏꯠꯀꯤ ꯆꯦꯂꯦꯟꯖ ꯇꯧ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯗꯨꯑꯦꯜ ꯐꯥꯏꯠ ꯍꯥꯏꯕꯁꯤ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯒꯥꯏꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯍꯥꯠꯅꯕꯒꯤ ꯂꯥꯂꯣꯡ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯟꯁꯇꯟꯅ ꯖꯣꯟ ꯋꯤꯛꯇ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯗ ꯖꯣꯟ ꯋꯤꯛꯅ ꯍꯪꯂꯤ ꯃꯇꯧ ꯀꯔꯝꯅ ꯗꯨꯑꯦꯜ ꯐꯥꯏꯠꯀꯤ ꯆꯦꯂꯦꯟꯖ ꯑꯁꯤ ꯇꯧꯒꯗꯕꯅꯣ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯤ ꯗꯨꯑꯦꯜ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯐꯦꯃꯤꯂꯤ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯤ ꯗꯨꯑꯦꯜ ꯐꯥꯏꯠ ꯑꯁꯤ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯖꯣꯟ ꯋꯤꯛ ꯑꯁꯤꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯀꯥꯏꯅꯈꯤꯕ ꯀꯨꯏꯔꯕꯅꯤ
ꯃꯁꯤꯗꯒꯤ ꯋꯤꯟꯁꯇꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯃꯥꯔꯀꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯗꯨꯑꯦꯜ ꯐꯥꯏꯠꯀꯤ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯕ ꯇꯥꯕꯅꯤ ꯃꯁꯤꯗꯒꯤ ꯖꯣꯟ ꯋꯤꯛꯅ ꯍꯪꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯑꯣꯏꯖꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤꯗ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯒ ꯍꯥꯏ ꯇꯦꯕꯜꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯋꯤꯟꯁꯇꯟ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯆꯔꯆ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯦ ꯂꯩꯔꯝꯂꯤꯕ ꯄꯥꯁꯇꯔ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯥꯁꯇꯔ ꯑꯁꯤꯅ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯀꯥꯞꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯒꯟ ꯄ꯭ꯔꯨꯞ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯁꯣꯛꯍꯧꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯐꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯃꯃꯤꯡ ꯑꯁꯤ ꯔꯨꯁꯀꯥꯔꯨꯕꯥ ꯍꯥꯏꯅ ꯀꯧꯏ ꯃꯁꯤ ꯖꯣꯟ ꯋꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯖꯣꯟ ꯋꯤꯛꯄꯨ ꯃꯈꯧꯔꯤꯗ ꯊꯧꯔꯤꯅ ꯂꯥꯍꯠꯇꯨꯅ ꯊꯝꯂꯦ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯀꯥꯇꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯖꯣꯟꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒ ꯑꯃꯨꯛ ꯄꯨꯟꯁꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯀꯥꯇꯤꯌꯥꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯖꯣꯟ ꯋꯤꯛꯀ ꯃꯔꯤ ꯊꯗꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯍꯥꯏ ꯇꯦꯕꯜꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯅꯪꯅꯕꯨ ꯆꯪꯂꯨꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯥꯡ ꯇꯥꯛꯄꯗꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯀꯥꯇꯤꯌꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯤ ꯅꯪꯅ ꯑꯦꯜꯗꯔꯕꯨ ꯍꯥꯠꯂꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯄꯥ ꯑꯣꯏꯔꯤꯕ ꯔꯨꯁꯀꯥꯔꯨꯕꯥꯕꯨ ꯍꯥꯏ ꯇꯦꯕꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯈꯤꯕꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯁꯥꯎꯔꯛꯂꯦ ꯍꯧꯖꯤꯛ ꯖꯣꯟꯅ ꯍꯥꯏꯔꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯒꯦ ꯃꯁꯤꯗꯒꯤ ꯀꯥꯇꯤꯌꯥꯅ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯤꯂꯥ ꯍꯥꯔꯀꯟ ꯀꯧꯕ ꯍꯥꯏ ꯇꯦꯕꯜꯒꯤ ꯃꯤꯁꯛ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯑꯃꯨꯛ ꯌꯥꯎꯍꯟꯒꯅꯤ ꯃꯁꯤꯗꯒꯤ ꯖꯣꯟ ꯋꯤꯛꯅꯁꯨ ꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯖꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯃꯁꯤꯗꯒꯤ ꯀꯥꯇꯤꯌꯥꯅ ꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯖꯣꯟ ꯋꯤꯛꯄꯨ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯇꯤꯝꯒꯤ ꯃꯤꯁꯛ ꯑꯃꯗ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯖꯣꯟ ꯋꯤꯛꯄꯨ ꯀꯤꯂꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯁꯤꯅꯣ ꯕꯥꯔ ꯑꯃꯗꯅꯤ ꯑꯗꯨꯒ ꯀꯤꯂꯥ ꯍꯥꯔꯀꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯎꯠꯂꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯤꯂꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯤꯂꯝ ꯁꯦꯔꯤꯁ ꯑꯃ ꯑꯣꯏꯔꯤꯕ ꯑꯟꯗꯤꯁꯄ꯭ꯌꯨꯇꯦꯗ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯍꯤꯔꯣꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯁ꯭ꯀꯣꯠ ꯑꯦꯠꯀꯤꯟ ꯍꯥꯏꯔꯤꯕ ꯐꯥꯎꯔꯕ ꯑꯦꯛꯇꯔ ꯑꯁꯤꯅꯅꯤ ꯍꯧꯖꯤꯛ ꯖꯣꯟ ꯋꯤꯛꯅ ꯀꯤꯂꯥꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯖꯣꯟꯕꯨ ꯎꯕꯗ ꯀꯤꯂꯥꯁꯨ ꯌꯥꯝꯅ ꯅꯣꯛꯆꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯖꯣꯟꯒꯤ ꯃꯊꯛꯇ ꯃꯤꯂꯤꯌꯟ ꯀꯨꯟꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯒꯤ ꯃꯅꯥ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯀꯤꯂꯥꯅ ꯖꯣꯟꯕꯨ ꯐꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯅ ꯀꯥꯔꯗ ꯒꯦꯝ ꯑꯃ ꯁꯥꯟꯅꯅꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯀꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ ꯀꯦꯟꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯕꯗ ꯃꯥꯔꯀꯁꯅ ꯃꯐꯝꯁꯤꯗ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯖꯣꯟ ꯋꯤꯛꯇ ꯍꯥꯏꯔꯤ ꯑꯩ ꯑꯁꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯕꯤగ్ ꯐꯦꯟ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯖꯣꯟ ꯋꯤꯛꯄꯨ ꯍꯥꯠꯄ ꯄꯥꯝꯕꯗꯒꯤ ꯂꯥꯛꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯖꯣꯟ ꯋꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯖꯣꯟ ꯋꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯀꯤꯂꯥꯁꯤ ꯌꯥꯝꯅ ꯅꯣꯛꯆꯔꯝꯃꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯒꯦꯝ ꯁꯥꯟꯅꯅꯕꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯖ꯭ꯋꯥꯔꯆꯦꯁꯤꯡ ꯑꯁꯤ ꯌꯦꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯁꯥꯟꯅꯔꯛꯂꯤꯕ ꯒꯦꯝ ꯑꯁꯤ ꯀꯤꯂꯥꯅ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯕꯨ ꯖꯣꯟꯅ ꯌꯥꯝꯅ ꯊꯨꯅ ꯀꯥꯔꯗ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯤꯂꯥꯒꯤ ꯆꯔꯝꯗ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯦ ꯃꯁꯤꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯤꯂꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯀꯤꯂꯥ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯖꯣꯟꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯀꯤꯂꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨꯅ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤ ꯑꯃꯗꯤ ꯀꯦꯟꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅ ꯍꯧꯔꯦ ꯍꯧꯖꯤꯛ ꯀꯤꯂꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯀꯤꯂꯥꯒ ꯖꯣꯟꯒꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯦ ꯑꯗꯨꯕꯨ ꯀꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯥꯅ ꯖꯣꯟꯕꯨ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ ꯖꯣꯟꯅ ꯍꯟꯕ ꯂꯩꯇꯅ ꯃꯥꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯤꯂꯥꯕꯨ ꯍꯥꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯐꯅꯌꯥꯝꯅ ꯁꯣꯛꯍꯜꯂꯕꯁꯨ ꯀꯤꯂꯥ ꯑꯁꯤ ꯁꯤꯕ ꯀꯧꯕ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯛꯄꯅ ꯋꯥꯡꯂꯕ ꯁ꯭ꯇꯦꯌꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯨꯅꯔꯤ ꯖꯣꯟꯅ ꯀꯤꯂꯥꯕꯨ ꯃꯈꯥꯗ ꯀꯥꯎꯊꯔꯛꯂꯦ ꯃꯁꯤꯗꯒꯤ ꯁ꯭ꯇꯦꯌꯔ ꯑꯁꯤꯗ ꯑꯣꯟꯊꯔꯛꯂꯒ ꯃꯀꯣꯛꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯗꯒꯤ ꯃꯉꯛ ꯇꯦꯛꯇꯨꯅ ꯀꯤꯂꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯍꯧꯖꯤꯛ ꯖꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯤꯂꯥꯒꯤ ꯃꯆꯤꯟꯗ ꯌꯥꯎꯔꯤꯕ ꯁꯅꯥꯒꯤ ꯌꯥ ꯑꯃ ꯁꯠꯇꯣꯛꯂꯦ ꯃꯁꯤꯕꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯀꯥꯇꯤꯌꯥꯗ ꯈꯨꯗꯝ ꯑꯣꯏꯅ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕꯅꯤ ꯃꯇꯨꯡꯗ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯦꯟꯅ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤꯕꯨ ꯊꯤꯡꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯀꯅꯥꯝꯇꯅ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯤꯁꯇꯔ ꯅꯣꯕꯣꯗꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯖꯣꯟ ꯋꯤꯛꯇꯤ ꯕꯤꯜꯗꯤꯡꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯖꯣꯟ ꯋꯤꯛꯅ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯀꯥꯇꯤꯌꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯤꯂꯥꯗꯒꯤ ꯁꯜꯂꯛꯈꯤꯕ ꯁꯅꯥꯒꯤ ꯌꯥ ꯑꯁꯤ ꯎꯠꯂꯦ ꯀꯤꯂꯥ ꯍꯥꯔꯀꯟꯕꯨ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯄꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯦꯃꯤꯂꯤꯒꯤ ꯈꯨꯗꯝ ꯑꯣꯏꯔꯤꯕ ꯁꯤꯝꯕꯣꯜ ꯑꯁꯤꯕꯨ ꯃꯩꯅ ꯉꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯅꯝꯁꯤꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯟꯅ ꯃꯥꯒꯤ ꯀ꯭ꯔꯥꯏꯝ ꯐꯦꯃꯤꯂꯤ ꯑꯣꯏꯔꯤꯕ ꯔꯨꯁꯀꯥꯔꯨꯕꯥꯒ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯕ ꯉꯝꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯋꯤꯟꯁꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯔꯀꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯣꯟ ꯋꯤꯛꯅ ꯅꯉꯣꯟꯗ ꯗꯨꯑꯦꯜ ꯐꯥꯏꯠꯀꯤꯗꯃꯛꯇ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯎꯠꯂꯔꯦ ꯑꯍꯥꯟꯕꯗꯗꯤ ꯃꯥꯔꯀꯁꯅ ꯖꯣꯟ ꯋꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯩꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯕꯨ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯖꯣꯟꯅ ꯃꯥꯒꯤ ꯔꯨꯁꯀꯥꯔꯨꯕꯥ ꯐꯦꯃꯤꯂꯤꯒ ꯑꯃꯨꯛ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯁ ꯑꯁꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯗꯨꯑꯦꯜ ꯐꯥꯏꯠꯀꯤ ꯆꯦꯂꯦꯟꯖ ꯑꯁꯤ ꯌꯥꯕ ꯇꯥꯕꯅꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯑꯀꯤꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯆꯦꯂꯦꯟꯖ ꯑꯁꯤ ꯑꯩꯅ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯄꯥꯝꯖꯕ ꯔꯨꯜ ꯈꯔꯗꯤ ꯅꯈꯣꯏꯅꯁꯨ ꯉꯥꯛꯀꯗꯕꯅꯤ ꯃꯁꯤꯗ ꯋꯤꯟꯁꯇꯟꯅꯁꯨ ꯌꯥꯔꯦ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯛꯏ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯖꯣꯟꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯊꯨꯒꯥꯏꯈꯤꯕ ꯑꯩꯒꯤ ꯍꯣꯇꯦꯜ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯑꯗꯨ ꯍꯥꯏ ꯇꯦꯕꯜꯒꯤ ꯀꯥꯡꯕꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯁꯥꯒꯗꯕꯅꯤ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯁꯨ ꯑꯩꯅ ꯑꯣꯏꯒꯗꯕꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯔꯀꯁꯅꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯄꯦꯔꯤꯁꯇ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯦ
Mathangi sindana high table gi awang bo operator oiriba Harbinger haribu nupa asi yauraga makhoi meeting matawri mafam ista card game am susanari duel fight ki thengaina gadori balan phamsida chanaga dori ba rule singa du game asna lep gadori bani hena chawba number puthorok pami duna hari wafam adu lawgada bani asumna John Wick amadi Marcus na game asi sanari matau sumna game asi sanarpada makoina lanthengna gadori ba mafam si Sacré-Cœur ko France ta leiba chawr ba char sama tare aduga thengaina ba si nagadori ba khulaina liriba matam gi pistol oigadori aduga Sacré-Cœur hariba mafam sida numit athok thingi de yongnar kadabani karigumba matam chana yorukta mi adudi lantham sida mai thire haina lawgani aduga misak adu ba hathokani haiba wafam su phongdoli Tanjas the Marcus na magi oba trick machine akre mama sadi lan phamis the thok loi dori magi mahutta ken na duel fight ki lan phamis thengai na hanga dori hari wafams da ken masana ti yaning ba pokte tabudu magi masanu pi da khudong thiba tagadra khanbadagi wafams bu mani yaning de yari bani Hojek Harbinger hariba operator sina hairei hayeng asi numina thokringe da Sacré-Cœur hariba sarasas de yokshinar kadabani kanagumba matam chana yorpa ngamdaba misaka dudi lanphamis da mai thire haina lawbani aduga misaka du bu hatpigi dandi su pigani karigumba thengaina riba lanphamis da John na mai pakpa tarabadi high table na senthang thadaduna thugai khraba hotel Continental adu semgatkani aduga hotel adugi manager ki post na Winston da sinagani masigi loina na John Wick ki oina mapunse chupagi ningtam su phangangani aduga karigumba lanphamis da Marcus na mai paklagana magi oina pamliba si soknagi John Wick pu hatok pa si khaktani asumna hainari bo wafam sta maike ani manga suyare hoji Marcus na John da hairei nangi punsina ke dum da nungai bu phangba haibu du oiroi nangdi killer oina horakpani killer oina dum loisingani masda John Wick na shauna Marcus da hairi oi chumi ai si killer amani aduna mathangi oina ina hat ka doriba sin nangni masi matung da Winston ga loina na John Wick is tholale aduga hoji ulaliba si search amadani magi mamana ba ken ga loina na mafam sta lairi hoji makhoi ani na phamina duna haukraba makhoi ani gi punsi gi wari sing puthokna duna wari linari ken na hairi agi pamjabadi suknagi agi chanupi se sep oina thambadu khaktani aduga John hairi agi pamjabadi suknagi ningtamba phangba aduni mathangi sindana John Wick asi train station amada kanagumba malakpa ngaidun leini hojek Bowery King amadi Winston asi magi manak sangsilakle Bowery King na magi damakta bullet proof oiba shoot ma pire aduga akhanaba nongmei ma su pire masigi nongmei si John Wick ni yamna pamjaba makhalamani aduga nakala madana Marcus asi ulai magi head security oiba CD na hairei John bu thingba haibasi oithokloi mabu maithi ba piba haibasi araiba thak natte Mr. Marcus na hairei lanthengna ga doriba mafam aduda John bu yohlaktana ba hona gadabani asumna harpada CD na su bhap tare sir sadu yongna na bagi damakta John na lakpada gangster mayam na mabu thinghan gadabani haiba wafam asini haibasi masigi matungda John Wick ki mathaka thamliba price asi hengal halle hana million kun oiramadu million kun taruk tam on thokle masidagi city state leriba gangster khudima John Wick bu haning bagi apam loina poknakhre aduga tawri wafam khudima si radio the broadcast oina thadolibani marwaina John Wick bu ayuki numit tholakpagi matam asi bhawu thingduna thamgadabani haibu wafam si mayam da khangalibani hariba radio gi broadcast asima John masan su taribani hojik John na search asida matam chana yongna nabagi damakta city sta sangsilagli adubu masing yan ba gangster kyamana magi mathakte attack tawrakre hojikti John su magi lejabi shakti si naduna gangster sing asige thengai na honari kanagumba gangster amata bumana lema thaba tawde thengnaruba khuding pumana loina hatop ngaktani mafamsta udiba fight sin si yengda atokimitik phajaba haibdu oye yamna sangba fight sin oibanina samjilaga mayamda dum hanjarage lerimliba gangster sing sine John bu thingba ngamdre ma hojik search ki maiki tamna dum sangsilak palepte tanjas da Mr. Nobody hariba sinasu John bu hana nabagi damakta magi tung inar paleptri aduga hojik mana Marcus ta call tawkhre aduga hairi John Wick bu hatpagi price asi million ni phu hengadabani haiduna hojikti Marcus asi upai leitre hairi mamalis da ma yaba taabni natrabadi John na leiriba gangster sing si loina hatoklaba matungda search system matam chana yoruk ngamkhragani masi khalubadagi Mr. Nobody na hariba million ni phu gi senpham asi pirage haiduna man su yare masi matungdagi Mr. Nobody na su John bu hana nabagi damakta yamna kana honakre attack tawromliba gangster sing si bu nakalamaromdagi man su hat pelepte masi maramdi John bu man hana nabagi damaktani hojik John na gangster sing asiga phuna na changlakpana yum amada phaujilagle masing yamlaba gangster kya ama magi makhutta loina sire mafamsta Mr. Nobody su yokchilagle maga John ga su fight tawngaragle makoi ani nongmui namna duna lengba yadaba mong amada leikre asuma leringe CD haribu nupa si changchilagle adubu Mr. Nobody gi hui sina songsindur mangonde attack tawsilami mistigi CD na hui sibu nongmui kaptuna hat ki dawre adubu mayamna khangadabadi John Wick haribu nupa si hui bu yama luna tawjaba misakamani maramasina Mr. Nobody ga maga lengba yadana nongmui namna duna leiriba si tokthoklaga hui bu kannana bagi damakta CD da nongmui na kapkhre asuma tawista Mr. Nobody gi hui isti hingja hore saktamasi Mr. Nobody na su uribani Mr. Nobody na nakal da yengthokringai John na thongnau thugai dana mafamistigi chongthakre laimai da taram matungda magi khari si yengli hojikti matam asi leisilaktre khajikakta ngaire aduga magi masasi ju amatam thina soklabani duel fight tawnagadari mafam du yongnu honabada magi masasi awaba oirgani masada awasaina khangba loinana Sacré-Cœur hariba search asigi kakhatpa moriba stiar singsta ma hojik karakli mafamsta leiriba stiar asi adaki matik wangi mana somasum kakhalakpa matamda mafamsta masing yamlo gangster kya ma leiramle leramniba lanmi sing siga amuka su nongoi kapna duna hatok dare John na yamna hi sing lanmi sing sibu hali kanamatana mabu thingba ngamdre
ꯃꯇꯧꯁꯨꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯇꯦꯌꯔꯁꯤꯡꯁꯤ ꯀꯥꯈꯠꯂꯛꯇꯨꯅ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯑꯁꯤ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯊꯛꯇ ꯁꯤꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯦꯞꯂꯝꯂꯦ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯔꯛꯄꯗꯒꯤ ꯖꯣꯟ ꯑꯁꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯟꯊꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯖꯣꯟ ꯃꯁꯥꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤꯁꯨ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯑꯗꯨꯒ ꯋꯥꯡꯂꯕ ꯁ꯭ꯇꯦꯌꯔꯁꯤꯡ ꯑꯁꯤ ꯀꯥꯈꯠꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯒꯥꯏꯅꯒꯗꯕ ꯋꯥꯠꯂꯤ ꯃꯇꯧꯁꯨꯝꯅ ꯃꯥꯒꯤ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯀꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯀꯦꯟ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯇꯣꯛꯂꯤ ꯑꯁꯨꯝꯅ ꯄꯟꯊꯨꯡꯐꯝ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯂꯛꯂꯤ ꯁꯤꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯖꯣꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯏ ꯇꯥꯟꯖꯥꯁꯤꯗ ꯃꯤꯁꯇꯔ ꯅꯣꯕꯗꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯃꯁꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯖꯣꯟꯅ ꯃꯥꯒꯤ ꯍꯨꯏ ꯀꯟꯕꯤꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯁꯤꯗꯤꯁꯤ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯦꯟꯅ ꯑꯣꯏꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯅꯣꯕꯗꯤꯒꯤ ꯍꯨꯏꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯏꯗꯠꯂꯝꯃꯤ ꯑꯗꯨꯒ ꯅꯣꯕꯗꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯅ ꯁꯤꯗꯤꯗ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯃꯤꯁꯇꯔ ꯅꯣꯕꯗꯤꯒꯤ ꯍꯨꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯗꯤꯒꯤ ꯃꯃꯥꯏꯗ ꯃꯌꯨꯡ ꯀꯥꯞꯁꯤꯜꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯣꯟꯒ ꯀꯦꯟꯒꯁꯤ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗ ꯃꯇꯝ ꯆꯥꯅ ꯌꯧꯕ ꯉꯝꯂꯦ ꯑꯣꯄꯔꯦꯇꯔ ꯑꯣꯏꯔꯤꯕ ꯍꯥꯔꯕꯤꯡꯒꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯒ꯭ꯂꯥꯁꯇ ꯗ꯭ꯔꯤꯡ ꯍꯩꯗꯨꯅ ꯊꯛꯅꯔꯤ ꯅꯥꯀꯜ ꯑꯃꯗ ꯃꯤꯁꯇꯔ ꯅꯣꯕꯗꯤꯁꯨ ꯎꯠꯂꯤ ꯃꯥꯅ ꯖꯣꯟꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯣꯛꯈ꯭ꯔꯦ ꯇꯧꯒꯗꯧꯔꯤꯕ ꯗꯨꯋꯦꯜ ꯐꯥꯏꯠꯀꯤ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯄꯤꯁꯇꯣꯜ ꯑꯅꯤ ꯎꯠꯂꯛꯏ ꯑꯃꯅ ꯖꯣꯟꯅ ꯄꯥꯏꯅꯅꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯥꯔꯀꯁꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯣꯛꯀꯗꯧꯔꯤꯕ ꯀꯦꯟꯅ ꯄꯥꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯣꯡꯃꯩ ꯑꯃꯃꯝ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯄꯤꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯣꯡꯀꯥꯞ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯍꯜꯂꯒ ꯂꯦꯞꯍꯜꯂꯦ ꯀꯦꯟꯒꯤ ꯃꯅꯥꯛꯇꯅ ꯃꯥꯔꯀꯁ ꯑꯃꯗꯤ ꯖꯣꯟꯒꯤ ꯃꯅꯥꯛꯇꯅ ꯋꯤꯟꯁꯇꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯄꯤꯔꯔꯦ ꯍꯧꯖꯤꯛ ꯍꯥꯔꯕꯤꯡꯒꯔꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯞꯊꯣꯛꯅꯔꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤꯅ ꯀꯦꯟꯒꯤꯅ ꯄꯥꯝꯕꯣꯝꯗ ꯈꯔ ꯁꯣꯛꯏ ꯑꯗꯨꯒ ꯖꯣꯟꯒꯤꯅ ꯁꯒꯟ ꯃꯔꯨꯗ ꯈꯔ ꯁꯣꯛꯏ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤꯗꯃꯛꯇ ꯈꯣꯡꯀꯥꯞꯁꯤꯡ ꯅꯛꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯍꯥꯜꯂꯦ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯖꯣꯟꯒꯤ ꯑꯣꯏꯅ ꯄꯥꯝꯕꯣꯝꯗ ꯄꯥꯜꯂꯦ ꯑꯗꯨꯒ ꯀꯦꯟꯒꯤꯅ ꯃꯈ꯭ꯋꯥꯡꯗ ꯄꯥꯜꯂꯦ ꯀꯦꯟ ꯑꯁꯤ ꯈꯔ ꯁꯥꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯒꯤ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯀꯥꯞꯁꯤꯡ ꯑꯁꯨꯝ ꯅꯛꯁꯤꯟꯅꯍꯜꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯨ ꯍꯥꯟꯈ꯭ꯔꯦ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗꯗꯤ ꯖꯣꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯄꯥꯟꯈ꯭ꯔꯦ ꯃꯍꯥꯛ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯇꯨꯔꯦ ꯑꯗꯨꯕꯨ ꯀꯦꯟꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯅꯣꯕꯗꯤ ꯑꯁꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯔꯀꯁ ꯑꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯖꯣꯟ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯟꯊꯗꯅ ꯀꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯔꯣꯏꯕ ꯔꯥꯎꯟꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤꯗꯤ ꯑꯩꯅ ꯀꯥꯞꯂꯒꯅꯤ ꯑꯗꯨꯅ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯀꯦꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯡꯇꯝꯕ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯥꯔꯀꯁꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯇꯝꯂꯒꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯇꯝꯂꯕꯅꯤ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯀꯦꯟꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯃꯥꯔꯀꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯔꯀꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯣꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯁꯤꯗ ꯋꯤꯟꯁꯇꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯥꯄꯟꯅ ꯊꯨꯝꯃꯠꯈꯤꯕꯗꯒꯤ ꯅꯪ ꯑꯁꯤ ꯃꯤꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯃꯗꯨꯗꯤ ꯖꯣꯟꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯍꯧꯖꯤक ꯐꯥꯎꯕ ꯀꯥꯞꯊꯣꯛꯇ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯖꯣꯟꯅ ꯌꯥꯝꯅ ꯊꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯥꯔꯀꯁꯀꯤ ꯂꯥꯏꯕꯛꯀ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯑꯣꯡꯗ ꯖꯣꯟ ꯋꯤꯛꯅ ꯃꯥꯔꯀꯁꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯃꯥꯔꯀꯁꯅ ꯁꯤꯕꯁꯤꯗ ꯃꯤꯁꯇꯔ ꯅꯣꯕꯗꯤꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯥꯔꯕꯤꯡꯒꯔ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯇꯔꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯣꯟꯕꯨ ꯍꯥꯏ ꯇꯦꯕꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯇꯝꯕ ꯄꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ ꯑꯗꯨꯒ ꯋꯤꯟꯁꯇꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯨꯒꯥꯏꯈꯤꯕ ꯍꯣꯇꯦꯜ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯑꯃꯨꯛ ꯁꯥꯔꯒꯅꯤ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯅꯪꯅ ꯑꯣꯏꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯔꯕꯤꯡꯒꯔ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯋꯤꯟꯁꯇꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯍꯣꯇꯦꯜ ꯑꯗꯨ ꯐꯪꯖꯔꯒꯅꯤ ꯈꯜꯂꯨꯕꯗꯅꯤ ꯍꯧꯖꯤꯛ ꯀꯦꯟꯅ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯤꯡꯇꯝꯕ ꯐꯪꯖꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯔꯣ ꯍꯥꯏꯗꯨꯅ ꯋꯤꯟꯁꯇꯟꯗ ꯍꯥꯏꯔꯦ ꯇꯥꯟꯖꯥꯁꯤꯗ ꯋꯤꯟꯁꯇꯟꯅ ꯈꯪꯉꯤ ꯖꯣꯟꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯆꯔꯆꯀꯤ ꯁ꯭ꯇꯦꯌꯔꯁꯤꯡ ꯑꯁꯤꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯖꯣꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯩꯉꯝ ꯁꯥꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯍꯦꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯁ꯭ꯇꯦꯌꯔꯁꯤꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯖꯣꯟ ꯋꯤꯛꯀꯤ ꯃꯣꯡꯐꯝ ꯑꯁꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯂꯦꯟꯒꯤ ꯃꯣꯡꯐꯝ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯣꯡꯐꯝꯁꯨ ꯊꯝꯂꯤ ꯃꯥꯒꯤ ꯃꯣꯡꯐꯝꯗ ꯊꯥꯔꯤꯕꯁꯤꯅ ꯂꯚꯤꯡ ꯍꯖꯕꯦꯟ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯂꯦꯟꯒꯤ ꯃꯣꯡꯐꯝꯗ ꯊꯥꯔꯤꯕꯁꯤꯅ ꯂꯚꯤꯡ ꯋꯥꯏꯐ ꯍꯥꯏꯅ ꯊꯥꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯣꯡꯐꯝ ꯑꯁꯤ ꯈꯝꯔꯥꯡꯅꯅ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯋꯤꯟꯁꯇꯟ ꯑꯃꯗꯤ ꯕꯥꯋꯦꯔꯤ ꯀꯤꯡ ꯑꯅꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯖꯣꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯁꯨ ꯎꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯉꯛꯄ ꯑꯃ ꯂꯩꯔꯦ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯑꯋꯣꯏꯕꯃꯛꯀꯤ ꯁꯤꯈꯤꯕꯔꯥ ꯍꯥꯏꯕꯗꯨꯗꯤ ꯎꯠꯇꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯍꯧꯖꯤꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯕ ꯌꯥꯏ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯐꯤꯂꯝꯁꯤꯡ ꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯍꯥꯏ ꯇꯦꯕꯜꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯖꯣꯟꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯖꯤꯟꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯐꯤꯂꯝꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟꯅꯤ ꯀꯦꯟ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯦꯔꯤꯁ ꯁꯤꯇꯤꯗ ꯂꯥꯛꯂꯤ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯚꯥꯏꯂꯤꯟ ꯈꯣꯡꯗꯨꯅ ꯃꯌꯥꯝꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯎꯠꯂꯛꯏ ꯀꯦꯟꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯅꯤ ꯃꯇꯧꯁꯨꯝꯅ ꯃꯤꯔꯛ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯂꯤꯉꯩ ꯑꯀꯤꯔꯥ ꯍꯥꯏꯔꯤꯕꯤ ꯀꯣꯖꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯂꯥꯛꯂꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯆꯤꯟ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨ ꯄꯥꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯦꯟꯅ ꯃꯥꯒꯤ ꯃꯄꯥ ꯀꯣꯖꯤꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯂꯃꯟꯁꯤꯡꯕ ꯑꯣꯏꯅ ꯀꯦꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ
ꯃꯇꯧ ꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯆꯔꯥꯡꯅꯕ ꯊꯝꯗꯨꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ngasi aigi explanation si kam dobuge haibu comment box da thambiram aina haibada soikiba lankiba amadi si thawu yaw matamna mayamda kakpiu haibu wafam thamjari video bu like tawwa amadi share tawbu su kaupiganu mataw sumna international movie singi manipuri da explanation tabi nabagi demakta aigi movie story manipur haibu channel asibu subscribe tawbiu masiga loina na ngasi gi video si matang sta loisin jarage Shanjit Sharma na mayambu amuka na khurumjari